Matam Oirakpaga Loinana Lamdam Asigi Tongan Tonganba Singda Miramdagi Chaktaba LAKPA UCHEK SINGBU FANABA THAKPA SINGGI MATHAKTA NGASISU THOUBAL Forest Division gi DFO Dr. LEISHANGTHEM JEECEELEE gi MITYENG MAKHADA THOUBAL Forest Range AMADI Bid Office ki staff SINGNA SANGAIYUMPHAM AMADI KHANGABOK ki AKOIBADA drive CHAKHAKRE PAWSANA HAI THOUBAL Forest Range AMADI Bid Office SINGGI staff Hairok Bid Officer TS Newtona Luchingduna Anganba Ayukta Range Asigi Manungda Leiriba KHANGABOK AMADI SANGAIYUMPHAM gi AKOIBADA Leiriba Pat amasung labuk area da drive chathakibaga loinana UCHEK phanaba thaklamba lang kayamarum fagatkre haidi ngasigi drive aduga mari leinana bid officer TS Newton na haikibada Miramdagi lamkoiba lakpa UCHEK sing aikoigi part singda marang kaina yawraktuna chaktaba lakliba sing asi lang thaktuna hu pizaduna phabigenu hatpigenu haiki rain chasna koliba part sing labuk singda makha tana leptana drive chathakigani haiki